ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯃꯇꯝ ꯁꯥꯡꯅ ꯍꯛꯆꯥꯡ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯥꯝꯗ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯅ ꯇꯥꯍꯟꯕ ꯉꯝꯖꯈꯤꯗ꯭ꯔꯦ. ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯃꯇꯝ ꯑꯗꯣ ꯑꯩ ꯀ꯭ꯂꯥꯁ 10 ꯀꯥꯔꯦ. ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯥ ꯑꯃ ꯑꯩꯒ ꯈꯪꯅꯈꯤ. ꯑꯗꯨꯁꯨ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜꯗꯅꯤ. ꯑꯩ ꯃꯇꯝ ꯑꯗꯣ ꯐꯣꯟ ꯄꯥꯏꯗꯦ. ꯑꯗꯨꯕꯨ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯏꯃꯥꯟꯅꯕꯤ ꯔꯤꯅꯥꯒꯤ ꯐꯣꯟꯗꯒꯤ ꯃꯥꯒ ꯍꯦꯛ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯩ. ꯅꯨꯃꯤꯠ ꯑꯁꯦ ꯃꯥ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯏ. ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏ, ꯅꯪꯁꯨ ꯅꯃꯥꯟꯅꯕꯤ ꯑꯃꯒ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏ. ꯑꯩ ꯃꯥꯅ ꯍꯥꯏꯕꯗꯣ ꯍꯔꯥꯎꯅ ꯍꯣꯏꯅ ꯌꯥꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯏꯁꯥꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯦ. ꯏꯃꯥꯗ ꯀꯃꯥꯏꯅ ꯍꯥꯏꯅꯤ? ꯑꯩꯅ ꯀꯗꯥꯏ ꯆꯠꯅꯤ ꯈꯨꯝꯅꯤꯡꯁꯤꯒꯦ? ꯏꯁꯥ ꯏꯊꯟꯗ ꯄꯥꯈꯠꯆꯕꯗ ꯂꯣꯏꯔꯦ. ꯃꯌꯥꯝ, ꯑꯩꯒꯤ ꯕꯕꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦ. ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ. ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯦ. ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ 3ꯅꯤ. ꯅꯨꯄꯤ 2, ꯅꯨꯄꯥ 1. ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯦ. ꯏꯅꯦ ꯑꯃꯗꯤ ꯂꯩ. ꯃꯥꯁꯦ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯦ. ꯃꯗꯣ ꯑꯇꯩꯒꯤ ꯑꯃ ꯅꯠꯇꯦ. ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯥꯁꯨ ꯅꯍꯥꯒ ꯑꯣꯏꯕꯅꯤꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯃꯗꯤ ꯃꯆꯥ ꯑꯩꯈꯣꯏ 3ꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄ ꯁꯦꯟꯅꯕ ꯃꯇꯝꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯈꯟꯕꯒꯤ ꯏꯅꯦꯅ ꯏꯃꯥꯕꯨ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ, ꯃꯔꯨ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯕꯨꯡꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯨꯅ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤꯕꯅꯤ. ꯏꯃꯥꯗ ꯋꯥ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯇꯜꯂꯦ. ꯏꯃꯥꯕꯨ ꯌꯥꯝꯅ ꯀꯤꯖꯩ. ꯅꯦꯅꯦꯗꯗꯤ ꯀꯩꯁꯨ ꯈꯟꯗꯦ. ꯑꯗꯨꯅ ꯑꯩ ꯏꯅꯦꯗ ꯍꯥꯏꯔꯝꯃꯗꯤ ꯈꯔ ꯐꯅꯤꯅ ꯈꯜꯂꯒ ꯏꯅꯦꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏ, ꯅꯦꯅꯦ, ꯑꯩ ꯏꯃꯥꯟꯅꯕꯤ ꯔꯤꯅꯥ ꯍꯣꯏꯗ ꯆꯠꯂꯨꯒꯦ. ꯃꯗꯨꯗ ꯅꯦꯅꯦꯅ, ꯀꯩꯗꯧꯕꯅꯣ? ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯣꯏꯆꯠ ꯆꯠꯇꯣꯏꯕꯣ? ꯂꯥꯏꯔꯤꯛ ꯄꯥꯔꯨꯁꯨ ꯆꯠꯂꯣ. ꯅꯦꯅꯦ, ꯀꯨꯏꯔꯣꯏꯌꯦ, ꯊꯨꯅ ꯂꯥꯛꯀꯦꯕ. ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯏꯅꯦꯁꯨ, ꯍꯣꯏ ꯆꯠꯂꯨꯔꯣ. ꯀꯨꯏꯅ ꯂꯩꯔꯛꯀꯅꯨ. ꯅꯃꯥꯅ ꯊꯤꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯊꯨꯅ ꯍꯜꯂꯛꯑꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯍꯣꯏꯅ ꯍꯥꯏꯔꯝꯃꯒ ꯂꯥꯛꯑꯦ. ꯅꯦꯅꯦꯁꯨ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯦ ꯈꯔꯗꯤ ꯆꯤꯡꯅꯕ ꯃꯥꯜꯂꯦ. ꯑꯩꯒꯤ ꯇꯨꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯗꯤ ꯉꯥꯡꯍꯧꯋꯦ. ꯃꯗꯣ ꯑꯩꯅ ꯇꯥꯁꯟꯅꯔꯨꯗ꯭ꯔꯦ. ꯑꯩ ꯏꯃꯥꯟꯅꯕꯤ ꯔꯤꯅꯥ ꯍꯣꯏꯗ ꯂꯥꯛꯑꯦ. ꯃꯇꯝ ꯑꯗꯣ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯑꯦ. ꯑꯩꯅ ꯔꯤꯅꯥꯒꯤ ꯐꯣꯟꯗꯒꯤ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯗ ꯀꯣꯜ ꯇꯧꯋꯦ. ꯃꯃꯥꯟꯅꯕ ꯑꯃ ꯉꯥꯏꯔꯤ, ꯑꯗꯨꯒ ꯂꯥꯛꯑꯒꯦꯅ ꯍꯥꯏ. ꯁꯣꯝꯗꯁꯨ ꯔꯤꯅꯥꯒꯤ ꯃꯄꯥꯁꯦ ꯌꯥꯝꯅ ꯁꯥꯊꯤ. ꯑꯗꯨꯅ ꯃꯄꯥ ꯆꯠꯊꯣꯛꯄ ꯉꯥꯏꯕꯗ ꯄꯨꯡꯁꯨ ꯈꯔ ꯊꯦꯡꯈ꯭ꯔꯦ. ꯃꯣꯏꯁꯨ ꯂꯥꯛꯄꯗ ꯈꯔ ꯊꯦꯡꯅ ꯂꯥꯛꯑꯦ. ꯑꯩꯁꯦ ꯏꯁꯥꯁꯨ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯦ. ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯃꯨꯛ ꯎꯅꯤꯡꯕꯒꯤ ꯄꯥꯈꯠꯅ ꯑꯗꯨꯝ ꯆꯠꯂꯦ. ꯀꯩꯅꯣꯝ ꯆꯥꯈꯤꯁꯦꯅ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯃꯤꯟꯅꯩ. ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯉꯥꯜꯂꯤꯕꯣꯏ ꯅꯤꯡꯉꯤ ꯕꯂꯞꯀꯤ ꯃꯩꯉꯥꯟꯗꯨꯅ. ꯔꯤꯅꯥꯁꯦ ꯁꯤꯡꯖꯨ ꯌꯥꯝꯅ ꯄꯥꯝꯃꯦ. ꯃꯥꯅ ꯁꯤꯡꯖꯨ ꯄ꯭ꯂꯦꯠ ꯑꯃꯃꯨꯛ ꯀꯧꯔꯦ. ꯑꯩꯈꯣꯏꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯆꯥꯗ꯭ꯔꯦ. ꯃꯥꯗꯤ ꯉꯥꯏꯈꯣ, ꯑꯝꯇ ꯄꯦꯟꯅ ꯆꯥꯈꯤꯒꯦꯅ ꯅꯣꯛꯇꯅ ꯆꯥꯔꯤ. ꯔꯤꯅꯥꯁꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯈꯔꯁꯨ ꯏꯀꯥꯏꯒꯟꯗꯦ. ꯋꯥꯁꯨ ꯗꯣꯡ ꯉꯥꯡꯒꯜꯂꯦ. ꯑꯁꯨꯝꯅ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤꯕ ꯃꯇꯝ ꯑꯣꯏꯔꯝꯃꯦ. ꯑꯩꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ. ꯆꯠꯂꯁꯤ ꯂꯥꯛꯑꯣꯅ ꯔꯤꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯉꯒ ꯂꯥꯛꯑꯦ. ꯑꯗꯨ ꯐꯥꯎꯕ ꯃꯥꯗꯤ ꯊꯋꯥ ꯋꯥꯁꯥꯗꯦ. ꯅꯨꯄꯥ ꯑꯃꯗꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩ. ꯃꯕꯥꯅꯤꯁꯨ ꯅꯨꯃꯤꯠꯇꯨꯗꯩ ꯈꯪꯅꯈꯤꯕꯅꯦ. ꯑꯩꯗꯤ ꯃꯤꯍꯨꯟꯁꯦ ꯆꯣꯡꯕꯗ ꯌꯥꯗ꯭ꯔꯦ. ꯑꯩꯅ ꯔꯤꯅꯥꯗ ꯍꯥꯏ, ꯔꯤꯅꯥ, ꯆꯠꯂꯁꯤꯁꯦ. ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ. ꯅꯪ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯥꯉꯟꯗ ꯊꯥꯔꯛꯑꯣ, ꯑꯩꯁꯨ ꯊꯥꯔꯛꯀꯦ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯐꯨꯕꯤꯗꯕꯤ, ꯆꯩꯕꯤꯗꯕꯤ, ꯉꯥꯡꯕꯤꯗꯕꯤ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯅꯥꯉꯟꯗ ꯊꯥꯅꯩ. ꯃꯤꯍꯨꯟꯗꯤ ꯑꯔꯣꯏꯕꯤꯗ ꯆꯣꯡꯉꯦ. ꯏꯃꯥꯅ ꯐꯨꯔꯅꯤ, ꯈꯣꯟꯊꯤ ꯆꯥꯔꯅꯤꯅ ꯄꯥꯈꯠꯅ ꯂꯥꯛꯑꯦ. ꯊꯣꯡꯒꯥꯟ ꯌꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯇꯞꯅ ꯏꯃꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯅ ꯆꯪꯉꯛꯑꯦ. ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯅ ꯌꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗ ꯏꯃꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ. ꯏꯅꯦꯗꯤ ꯃꯥꯡꯒꯣꯟꯗ ꯂꯩꯔꯝꯃꯦ. ꯑꯩ ꯎꯕꯗ ꯏꯅꯦꯅ ꯑꯁꯨꯝꯅ ꯍꯥꯏ, ꯅꯪ ꯅꯃꯥꯅ ꯌꯥꯝꯅ ꯁꯥꯎꯔꯝꯕꯅꯦ. ꯁꯣꯏꯗꯅ ꯅꯪ ꯐꯨꯕꯤꯔꯅꯤ, ꯆꯠꯂꯣ. ꯗꯨꯛ ꯊꯥꯎꯃꯩꯗꯣ ꯊꯥꯅꯕ ꯇꯧꯔꯨꯁꯨ ꯍꯥꯏꯕꯗꯒꯤ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯈꯨꯖꯥꯏ ꯑꯃ ꯂꯧꯒꯦ ꯇꯧꯔꯤꯉꯩ ꯏꯃꯥ ꯆꯪꯁꯤꯜꯂꯛꯑꯦ.
ꯑꯗꯨꯒꯗꯤ ꯏꯃꯥꯅ ꯈꯨꯖꯥꯏꯗꯣ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩ ꯏꯃꯥꯒꯤ ꯃꯁꯛꯇꯣ ꯎꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯉꯦ ꯏꯃꯥ ꯁꯥꯎꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯑꯩꯅ ꯑꯣꯏꯅ ꯁꯥꯎꯖꯅꯔꯒ ꯐꯦꯠ ꯂꯥꯎꯔꯒ ꯏꯅꯦꯒꯤ ꯐꯃꯨꯡꯗ ꯑꯩ ꯐꯩꯖꯨꯞ ꯈꯨꯝꯖꯤꯜꯂꯒ ꯂꯩ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯃꯪ ꯑꯃꯈꯛ ꯃꯪꯉꯦ꯫ ꯃꯪꯗꯣ ꯑꯩ ꯂꯝꯍꯥꯡ ꯑꯃꯗ ꯏꯃꯥꯟꯅꯕꯤ ꯈꯔꯒ ꯁꯥꯟꯅꯩꯅ ꯇꯧꯋꯦ꯫ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯅꯤ, ꯆꯥꯎꯔꯥꯛꯅ ꯆꯍꯤ 13-14 ꯂꯦꯡꯒꯥꯒꯤ ꯃꯇꯝꯗꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯔꯝꯕꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯃꯃꯥꯅ ꯀꯧꯅꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ, ꯁꯥꯟꯅꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯝꯍꯥꯡ ꯑꯗꯨꯗ ꯏꯊꯟꯇ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯑꯩꯒꯤ ꯃꯥꯡꯗ ꯉꯁꯥꯏꯗꯤ ꯂꯩꯍꯧꯗꯕ ꯍꯧꯖꯤꯛꯅ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯝꯃꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯠꯂꯒ ꯏꯁꯤꯡ ꯈꯔ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀ꯭ꯋꯥꯛꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯛꯇꯅ ꯈꯣꯡꯉꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯍꯥꯟꯅ ꯀꯩꯁꯨ ꯈꯜꯂꯝꯗꯕ ꯑꯩꯁꯦ ꯏꯁꯥꯗ ꯑꯀꯤꯕ ꯈꯔ ꯐꯥꯎꯔꯛꯑꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯑꯅꯤꯁꯤꯅ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯦ ꯏꯁꯤꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤ ꯑꯩꯅ ꯎꯈꯤ꯫ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯞꯄꯗꯧꯅꯁꯨ ꯏꯁꯥꯗ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯑꯀꯤꯕꯅ ꯄꯤꯛ ꯊꯟꯈꯤ꯫ ꯀꯤꯅ ꯃꯥꯏꯁꯦ ꯑꯣꯟꯊꯣꯛꯀꯦ ꯇꯧꯔꯛꯄꯒ ꯑꯩꯒꯤ ꯁꯝꯁꯦ ꯃꯅꯤꯡꯂꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯂꯛꯈꯤ꯫ ꯃꯗꯣ ꯃꯪ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤ꯫ ꯏꯃꯥꯅ ꯁꯥꯎꯕꯗꯒꯤ ꯑꯩꯒꯤ ꯁꯝꯗꯣ ꯆꯤꯡꯕꯖꯥꯠꯅꯤ꯫ ꯑꯩꯗꯤ ꯏꯁꯥꯁꯦ ꯄꯨꯔꯥ ꯇꯔꯪ ꯆꯠꯂꯦ꯫ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩ ꯆꯦꯜꯂꯛꯈꯤ꯫ ꯑꯩꯅ ꯆꯦꯜꯂꯛꯏꯕꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯇꯨꯡꯗ ꯅꯨꯄꯤꯗꯨꯅ ꯇꯥꯟꯅꯔꯛꯑꯦ꯫ ꯅꯨꯄꯤꯗꯨꯅ ꯐꯪꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯀꯟꯅ ꯆꯦꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯦꯜꯂꯛꯏꯕꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯈꯔ ꯁꯣꯡꯕ ꯅꯥꯔꯝꯃꯣꯡꯁꯣꯡ ꯎ ꯋꯥ ꯌꯥꯝꯅ ꯍꯧꯕ ꯃꯐꯝꯗꯅꯤ ꯑꯩꯅ ꯆꯪꯗꯨꯅ ꯅꯨꯄꯤꯗꯨꯅ ꯐꯪꯗꯅꯕ ꯍꯥꯏꯗꯨꯅ ꯂꯣꯠꯂꯤꯕꯁꯤ꯫ ꯑꯗꯨꯁꯨ ꯑꯩ ꯅꯨꯄꯤꯗꯨꯅ ꯊꯤꯔꯤꯕꯗꯣ ꯑꯩ ꯈꯪꯉꯦ꯫ ꯑꯗꯨꯅ ꯑꯩꯅ ꯃꯥ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯁꯤꯟꯗꯅꯅꯤ ꯑꯩꯅ ꯂꯣꯠꯂꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯆꯤꯔꯣꯟ ꯇꯧꯔꯛꯄꯒꯨꯝ ꯋꯥ ꯈꯔ ꯍꯥꯏꯔꯛꯑꯦ꯫ ꯃꯗꯣ ꯑꯇꯩ ꯅꯠꯇꯦ, "ꯏꯁꯨꯅꯨꯄꯤ, ꯅꯪꯅ ꯅꯨꯄꯤꯗꯨꯅ ꯐꯪꯗꯅꯕ ꯂꯣꯠꯂꯤꯗꯣ ꯀꯥꯟꯅꯔꯣꯏ꯫ ꯆꯠꯂꯣ, ꯅꯨꯄꯤꯗꯨꯅ ꯎꯗ꯭ꯔꯤꯉꯩ ꯑꯥꯗ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯃꯁꯤꯗ ꯆꯪꯉꯒ ꯂꯣꯠꯂꯨꯔ ꯆꯠꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯕ ꯇꯥꯔꯛꯄꯗꯒꯤ ꯑꯩ ꯅꯨꯄꯤꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯣ ꯂꯥꯞꯅ ꯑꯩꯕꯨ ꯊꯤꯕ ꯎꯏ꯫ ꯃꯊꯟꯇ ꯅꯠꯇꯦ, ꯃꯣꯏ 2-3 ꯁꯨꯕꯁꯨ ꯃꯥꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯅꯨꯄꯤꯁꯤꯅ ꯎꯗ꯭ꯔꯤꯉꯩ ꯆꯦꯜꯍꯧꯔꯒꯦꯅ ꯈꯜꯂꯒ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯌꯨꯝꯗꯨꯗ ꯆꯪꯉꯒ ꯑꯩ ꯂꯣꯠꯂꯤꯅꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ꯫ ꯈꯪꯗꯦ, ꯏꯁꯥꯁꯦ ꯄꯨꯔꯥ ꯇꯔꯪ ꯑꯃꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯦ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯂꯩꯔꯝꯃꯦ꯫ ꯏꯃꯥꯁꯨ, ꯏꯅꯦꯁꯨ, ꯀꯀꯥ ꯍꯣꯏꯁꯨ ꯂꯣꯏꯅ ꯂꯩꯔꯝꯃꯦ꯫ ꯏꯃꯥꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯀꯞꯄꯒ ꯂꯩ꯫ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯏꯃꯥꯁꯦ ꯑꯩꯉꯣꯟꯗ ꯀꯣꯜꯂꯒ ꯄꯪꯀꯞꯇ ꯀꯞꯄꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯏꯃꯥꯒ ꯏꯅꯦꯒꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯈꯤ꯫ ꯏꯃꯥꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯩ ꯂꯩꯔꯝꯗꯕꯗꯒꯤ ꯏꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯅꯣꯅ ꯑꯩꯕꯨ ꯊꯤꯕ ꯃꯇꯝꯗ ꯑꯎꯕ ꯃꯤꯅ ꯑꯩꯁꯦ ꯅꯨꯄꯥ ꯎꯅꯧꯋꯦ ꯍꯥꯏꯅ ꯏꯃꯥꯗ ꯇꯝꯃꯛꯄꯗꯒꯤ ꯏꯃꯥꯅ ꯑꯁꯨꯛ ꯆꯍꯤ ꯅꯧꯔꯤꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕ, ꯍꯥꯏꯕ ꯏꯟꯗꯦ, ꯐꯨꯅꯤꯅ ꯇꯧꯕꯗꯒꯤ ꯏꯅꯦꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯕ ꯖꯥꯠꯅꯤ꯫ "ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯐꯨꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯑꯦ꯫ ꯅꯪꯅ ꯑꯉꯥꯡꯗꯣ ꯐꯨꯔꯒ ꯀꯩꯒꯨꯝꯕ ꯆꯦꯟꯊꯣꯛꯈꯤꯕ ꯇꯥꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤꯅ ꯍꯥꯏꯕꯗꯒꯤ ꯏꯃꯥꯅ ꯅꯨꯃꯤꯠꯇꯣ ꯐꯨꯗꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯐꯃꯨꯡꯗ ꯆꯪꯈꯤꯕ ꯑꯗꯨꯗ ꯏꯃꯥꯗꯤ ꯑꯁꯥꯎꯕꯅ ꯂꯣꯏꯔꯕ ꯖꯥꯠꯅꯤ꯫ ꯑꯩꯉꯣꯟꯗ ꯆꯥꯛ ꯆꯥꯔꯨ ꯂꯥꯎꯅ ꯏꯅꯦꯅ ꯑꯩꯁꯦ ꯀꯧꯕ ꯃꯇꯝꯗ ꯑꯩꯅ ꯇꯥꯗꯕꯗꯒꯤ ꯏꯅꯦꯅ ꯏꯃꯥꯗ "ꯑꯉꯥꯡꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ, ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯖꯔꯁꯤꯅꯦ" ꯍꯥꯏꯕꯗꯒꯤ ꯏꯅꯦꯒ ꯏꯃꯥꯒ ꯆꯥꯔꯕ ꯖꯥꯠꯅꯤ꯫ ꯏꯃꯥꯅ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣꯅ ꯀꯧꯕꯗ ꯑꯩꯅ ꯇꯜꯂꯦꯅ ꯍꯥꯏꯔꯛꯄ ꯖꯥꯠꯅꯤ꯫ ꯃꯁꯤꯗꯒꯤ ꯏꯃꯥꯅ ꯁꯥꯎꯔꯒ "ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯏꯃꯥꯁꯦ ꯁꯥꯎꯈ꯭ꯔꯦ, ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯒꯦꯗꯤ ꯈꯟꯗꯦ, ꯅꯪꯅ ꯑꯣꯏꯅ ꯁꯥꯎꯔꯤꯅꯦ" ꯍꯥꯏꯗꯨꯅ ꯁꯝ ꯄꯥꯏꯔꯒ ꯑꯩꯁꯦ ꯆꯤꯡꯕ ꯖꯥꯠꯅꯤ꯫ ꯃꯗꯨꯅꯦ ꯉꯁꯥꯏ ꯃꯪꯗ ꯑꯩꯉꯣꯟꯗꯅ ꯅꯨꯄꯤ ꯑꯃꯅ ꯆꯤꯡꯉꯤꯕꯗꯣ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯏꯃꯥꯒꯤ ꯈꯨꯠꯁꯦ ꯀꯟꯊꯣꯛꯑꯒ ꯆꯦꯟꯈꯤꯕꯗꯒꯤ ꯏꯃꯥꯅ ꯄꯥꯈꯠꯇꯅ "ꯕꯤꯅꯥ, ꯑꯉꯥꯡ ꯆꯦꯟꯈ꯭ꯔꯦꯅ" ꯂꯥꯎꯔꯒ ꯏꯃꯥꯅ ꯇꯥꯟꯅꯕ ꯃꯇꯝꯗ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯏꯃꯥꯅ ꯀꯞꯄꯒ ꯆꯦꯟꯁꯤꯜꯂꯛꯑꯒ ꯏꯅꯦ, ꯀꯀꯥ ꯍꯣꯏꯗ ꯀꯞꯄꯒ "ꯑꯉꯥꯡꯗꯣ ꯆꯦꯟꯈ꯭ꯔꯦ, ꯇꯥꯟꯅ ꯐꯪꯗ꯭ꯔꯦ, ꯀꯔꯣꯝ ꯆꯦꯟꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦꯅ" ꯇꯝꯕꯗꯒꯤ
ꯃꯣꯏ ꯄꯨꯟꯅ ꯑꯩꯁꯦ ꯊꯤꯕ ꯃꯇꯝꯗ ꯐꯅ ꯀꯨꯏꯅ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯐꯅ ꯀꯨꯏꯅ ꯑꯩꯁꯦ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯃꯍꯩ ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔ ꯑꯃ ꯇꯧꯔꯒ ꯃꯣꯏꯕꯨꯡ ꯇꯧꯔꯒ ꯑꯉꯥꯡꯁꯦ ꯊꯤꯁꯤ, ꯑꯉꯥꯡꯗꯣ ꯂꯥꯏꯅ ꯆꯦꯟꯕ ꯁꯣꯏꯗꯅ ꯑꯣꯏꯗꯣꯏꯅꯤ, ꯑꯉꯥꯡꯅ ꯇꯨꯝꯃꯤꯀꯥꯟꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯋꯥꯈꯜ ꯌꯥꯎꯗꯦꯅ ꯃꯤ ꯄꯨꯝꯅꯃꯛꯅ ꯏꯃꯥꯗ ꯉꯥꯡꯉꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯄꯥꯈꯠꯃꯟꯗꯅ ꯋꯥꯟꯊꯒꯦꯕ ꯇꯧꯋꯦ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯩꯕ ꯃꯥꯏꯕꯗ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯑꯉꯥꯡꯗꯣ ꯃꯥꯡꯉꯣꯏ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯃꯒ ꯂꯩ ꯍꯥꯏꯔꯛꯄꯗꯒꯤ ꯀꯅꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯃꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯕ ꯃꯇꯝꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯕꯥꯆꯧꯒꯤ ꯃꯆꯥ ꯏꯆꯦ ꯏꯆꯟꯒꯤ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯐꯃꯨꯡꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯃꯒ ꯂꯩꯔꯝꯃꯦꯅ ꯍꯥꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯁꯨꯃꯥꯏꯅ ꯂꯥꯏꯅ ꯆꯦꯟꯕꯁꯦ ꯃꯁꯥꯁꯤ ꯑꯅꯝ ꯑꯍꯥ ꯆꯨꯕꯅꯤ, ꯂꯥꯏ ꯑꯃꯇꯪ ꯈꯨꯔꯨꯝꯊꯣꯛꯁꯦ ꯍꯥꯏꯕꯗꯒꯤ ꯂꯥꯏ ꯈꯨꯔꯝꯈꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯁꯤ꯫ ꯑꯩ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯕꯨ ꯐꯠꯇꯕ ꯂꯥꯏ ꯎꯅ ꯎꯈꯤ, ꯑꯗꯨꯒ ꯑꯩꯅ ꯂꯣꯠꯂꯨꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯅ ꯃꯤꯅ ꯆꯪꯕꯗ ꯀꯤꯅꯕ ꯍꯪꯒꯣꯏꯅꯕ ꯂꯥꯏ ꯊꯣꯛꯏ, ꯅꯨꯡꯊꯤ ꯅꯣꯡꯕ ꯃꯇꯝꯗ ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯅꯕ ꯃꯐꯝꯗꯅꯤ꯫ ꯃꯐꯝ ꯑꯗꯣ ꯀꯀꯥ ꯑꯃꯗꯤ ꯌꯧꯔꯝꯕ ꯖꯥꯠꯅꯤ꯫ ꯃꯁꯥꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯁꯦ ꯂꯩꯔꯝꯕ ꯌꯥꯏꯅ ꯈꯟꯕꯗꯒꯤ ꯆꯪꯁꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯕꯗꯒꯤ ꯆꯪꯗꯕ ꯖꯥꯠꯅꯤ꯫ ꯑꯩꯉꯣꯟꯗ ꯏꯃꯥꯅ ꯑꯃꯗꯤ ꯏꯅꯦꯅ ꯇꯝꯈꯤꯕ ꯋꯥꯔꯤ, ꯑꯗꯨꯒ ꯏꯇꯠ ꯇꯠꯇꯅ ꯍꯧꯖꯤꯛ ꯃꯪꯂꯤꯕ ꯑꯩꯒꯤ ꯃꯪꯁꯤꯡ, ꯏꯁꯥꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯃꯪꯗ ꯇꯣꯏꯅ ꯑꯩ ꯂꯝꯍꯥꯡ ꯑꯗꯨꯒ ꯇꯨꯔꯦꯟꯗ ꯏꯊꯟꯇ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯐꯥꯒꯗꯕꯒꯤ ꯑꯀꯤꯕ ꯁꯛꯐꯝꯗ ꯇꯥꯟꯅꯔꯛꯄꯗꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯀꯣꯏꯂꯣꯠꯂꯣꯠꯄꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯅ ꯏꯁꯥꯁꯦ ꯑꯃꯨꯛ ꯑꯃꯨꯛ ꯃꯪꯗ ꯊꯣꯛꯈꯤꯕꯗꯣ ꯇꯥꯏꯕꯪꯗ ꯊꯣꯛꯂꯛꯄꯗꯧꯅ ꯇꯧꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯃꯌꯥꯝꯁꯦ ꯈꯜꯂꯨꯕ ꯃꯇꯝꯗ ꯏꯁꯥꯁꯤ ꯅꯨꯡꯁꯨ ꯅꯨꯡꯁꯥꯅꯕ, ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯏꯐꯥ ꯐꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯏꯁꯥ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗꯁꯨ ꯑꯋꯥꯕ ꯈꯔ ꯑꯣꯏꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫